Hello mayam, ngasisu RR Prajene yamna nungairaba movie ma puduna lakle. Hairiba movie asigi mamingna I Am Dragon. Film asi 2015 da puthokiba fantasy amadi romance da based toba movie amani. Film asigi panbeaba rating kara pallabadi IMDb rating da 10 gi manungda 6.8 ni. Adudi mayam matam mangan dabida film asigi asengba wari rom doina mai onselasi. Film asigi ahobasinda ekoida khul amabu uhalai. Hairiba khul asi dragon singna panduna laiba aibadi mafam asigi miyoi sing asi dragon asigi makhada laiba mi ngatani haibani. Maram asina makhogi khul asida laiba miyoi sing asina makhogi khwaidigi nuksizarba nupi sing adu sahi khudigi dragon asida amamam katlami. Aduga dragon asina mafam asida laktuna mangonda katliba nupi sing asi island amada puduna chatkirami. Hairiba island asi magical island amani. Aduga aikhoina hairiba island asida icham chamba miyoina ngasi phawa chatpa ngamdri. Nongmadi makhogi khungang asida yamna nungsinana leiba nupa amaga nupi amaga leirami. Hairiba nupi asi dragon asida katpa tarami. Maram asina hairiba nupi asibu makhoina phajarba dress kya setpiduna hi amagi mathakta hapkat pirami. Aduga hairiba hi asibu makhoina ising aduda inthora ami. Masigi matungda makhoina dragon asibu laknaba isai adu sakpa hora ami. Matam asida nupi asiga nungsinariba nupa asidi dragon asina mahaki nupi asibu pukhidra haina khanbada mahakti mathwa yamna nungairamde. Maram asina nupa asina mahaki nupi asibu kannaba yamna kana honajai adubu khul asigi kunja mayam asina nupa asibu phajalami. Ngahak leirba matungdadi makhoina dragon asibu laknaba isai kya sakhiba aduna maram oiraga mafam asida dragon adu paira aga nupi asibu puduna chatkirami. Aduga nupi asiga nungsinariba nupa asidi mathwai nungaitana mahaki nupi asida yengduna lehora Masigi matungda nupa asina thawai nungaitaba himankhiba asina maram oiraga island aduda chatlaga mahakka nuksinariba nupi asibu laurorage haina khalami. Aduga island aduda dragon aduda mahakki nupi asi pukhibagi damakta mahakna dragon asibu hatoge haina su chapjungna khankhirami. Hi everyone, ngasidi yamna exciting oiraba India ge ultimate game amadi sport betting website ma haijaramge madudi Mosplay. Mosplay da adomna register tawba tarabadi adom rupees 150 amagasu soidana makki fangani. Mosplay na Dussehra amadi Diwali festival ga mari leinana yamna exciting oiraba 175 ki festival slot bonus amagasu nauna sign in torokpa account singi damakta piri. Aduga yamna nungairaba paw ma hairagadi Mosplay asigi brand ambassador asina Madhumitha Sarkana oiri. Adomna reference tawba khudingi rupees 1000 amagasu fangani. Masi to sunatana adomna Mosplay hariba application asibu download tawba tarabadi adomna rupees 200 amagasu pangbigani. Maram asina Mosplay gi amazing oraba reward mayam asibu adomna miss tawbiganu. Mosplay na Evo Live ki damak 10% amagasu offer piri. Masida sunatana adomna casino game gi damak deposit tawba tarabadi casino game khudimaki oina 50% cashback oina phangadoribani. Adomna Mosplay asigi paisa mayam ama tanbihoro aduga yamna phajarba chang sairagadi adomna 50% gi affiliate commission amagasu phangbiro. Aduga ngasimak yamnaba paisa singasi tanba hobiro. Mosplay hariba apps asida adomna phone pay google pay amadi any bank sizinaduna yamna secure oiba maungda adongi paisa singadu deposit tawba amadi withdraw tawba si yari. Haujimak comment yauriba link asida changchan biduna register tawbiro aduga Mosplay galoina chatminarasi. Masigi matungda nupa asina mahakki khongloi kharaga island aduda numit kyani changduna samudra asigi ithak ipong kya asibu landuna laami. Nupa asina island asida yoroaba matungdadi mahakki nuksijariba nupi adudi leramdre haibadi dragon aduna hatokre haibani. Maram asina nupa asina yamna thongna laina amadi mahakki pendama mayam adu phudoktuna mafam asida leiriba dragon asibu hatokhirami. Hairiba paw asi prithibigi leba kya dasu loine yaukhirami. Maram asina nupa asibu dragon asibu hatpa ngame haiduna Dragon Slayer haina khanakhirami. Masigi matungda ngasidegina sahi kyagi matungda mu ulai hariba matam asidadi dragon bu hatkiba Dragon Slayer hariba nupa asi hojikti ahan yamna oirami. Aduga nupa asigi masu nupa amasu leirami. Hariba masu nupa asigi mamingna Igor haina koromi. Igor hariba nupa asisu lam amagi ningthau ama oirami. Masigi matungda ngasai mamangda ukiba khungang adu aikhoida mu ulai. Hariba khungang asigi ningthau asina mahaki masu nupi adu Igor hariba nupa asida luhongba adu pamlami. Maramdi Igor hariba nupa asisu tamthiraba dragon adu hatkiba sathiraba nupa adugi thawna leirba masu nupane haibagi damakta mahaki masu nupi asi luhongge hairibani. Masigi matungda khungang asigi ningthau adu ulai hariba ningthau asina mahaki masu nupi asida asumna haira ami isu nupi aina nahakpu luhongbiba se pamle. Maram asina aina nahakpu Dragon Slayer adugi masu nupa Igor aduga luhongba pami. Masi taba matamda mahaki masu nupi adudi yamna haraujarami. Maramdi
Igor hariba nupa asisu mahakki mapugumna yamna thongna leiba misak ama oibagini. Mathangi sinda Igor amadi hariba nupi asi makhoi ani luhongbagi matam adu yaurami. Aduga makhoigi mafam asigi chanabigi matung ina luhonggadoriba nupi adubu yamna phajana kebiraba amadi phajaraba dress kya sechanduna hi macham dapkatuna hi aduda thauri ama kiduna hariba thauri asibu mahakka nuksinariba nupa aduna singduna mahakki manakta pugadabo rami tanja asida mafam asida leiriba ningthogi manai sing asina makhoigi thainingai matamda dragon adubu kaunaba sakkiba isai adu ngasisu saklaami matam asida nupi amana karigidamakta isai asi saklibano haina nupa amada hangami masida nupa aduna asumna hairami Igor hariba nupa asi mahakki mabubok adu dragon adubu hatpa ngamkhiba yamna sathiraba miyoi aduni maram asina makhoina dragon adubu hatkhiba adugi nungaiba phongthokpoina ngasisu luhongba numit asida isai asi saklibani ngahak leirba matungdadi mafam asida ikhang khangdana nungsit akanba mala ami lakliba nungsit aduna maram oraga mafam asigi unsing adusu loina humtokhirami unsing adugi maraktagi yamna sathiraba amubu masugi dragon ama pairaktuna hairiba nupi asibu mafam asidagi puraga chatkhirami masi uba matamda mafam asigi ningthau amadi Igor makhoising adu loina ngaknarami haibadi ngasidagina sahi kyagi mamangda dragon asi hatokhrabani aduga dragon asigi wari asi loina kaunakhrabani makhoina isai sakliba adudi chumna harauba phongthokpagi saklubani dragon adu laknaba sakhiba isai amadi natte adubu matau karamna mafam asida dragon ama laktuna nupi asibu puraga chatkhibano haiba adu khanba matamda makhoi yamna matha sarami dragon aduna phaduna puraga chatkraba ningthau adugi masu nupi adugi mamingna Miroslava haina koromi masigi matungda dragon aduna Miroslava asibu samudragi imai adu landuna pairaga poraba matungda island adugi manungda leiba kom amada Miroslava hariba nupi sibu thadaduna phajalaga thamami adudagi Miroslava adu kom adugi manungda gyan mangduna taraga leikhirami mahakna gyan tarakpa matamdadi mahakki masaduda soktuna su leirami ngahak leirba matungdadi Miroslavana mahakpu phajanduna leiriba kom asigi mathakta phi ama sizinaduna kakhatnaba yamna kanna honarami adubu kom asigi mathakta Miroslavabu sangduna leiba atopa sama sam su leirami Ariba sa asina Miroslavada dap kaya ama tawrami masi ubu matamda Miroslava adusu yamna kibana maram oraga kom adugi makhada amuk kumtharami sa masa aduna su Miroslavada attack kya tawnabagidamakta tawrami ariba matam asida Miroslavana leiriba kom asigi atopa side amadagi nupa amagi khonjel ama tarami khonjel aduna Miroslavada asumna hairami nahak sa aduda karisu tawgunu sa aduna nawanda karisu soologi haiba tarabadi nahak mafam aduda tumina hiptuna layu Miroslava su nupa aduna hairakpagi matung ina mahaksu mafam asida tumina hiptuna lairami matam asida tamthiraba sa masa aduna Miroslavagi manakta yamna kanna senselakduna mahakki makhana aduda chikki haiduna toromi adubu sa aduna karisu toromdabida mafam asidagi chenthokduna wanglaba kom adugi mathakta kakhatkirami aduga ngasai Miroslavana kom asigi mathakta kakhatpa matamda sizinakhiba phi adusu sa aduna kom adugi mathakta chingkhatkirami aduga ahingba nga amabu Miroslavana chanabagi namakta makhada thadarami masigi matungda Miroslavana atopa nakalamadagi tariba nupa adigi khonjen aduda nahak kanano aduga nahakki naming asina kari kawi matam asida nupa aduna Miroslavada karimta haidabida tumina leirami karigino haibigi maramdi nupa asidi mahakki maming phawba khangjaba natte adudagi Miroslavana khalami madudi airiba nupa asisu island asida piklingaidagi phajanduna thamlakpa misak ama oiramgani haina maram asina nupa asina mahakki maming phawba khangjadribani madudagi Miroslavana nupa asigi maming asi Arman haina kobirami nupa asina su nupi asina mahakki maming asi Arman haina kobiba asida mahak yamna haraujarami madudagi Armanna Miroslavada mana masingna semba hidak kharabu mahakki sokliba singadu phanabagidamata pibirami Miroslava su hidak adu puduna mahak hidak adu taiduna leirami mahakna asumna hidak taiduna leiba adu arapadagi Armanna su ahoba makhul amada yengduna leirami aduga Armanna Miroslavada mahakse yamna phajai haina hairami masi taba matamda Miroslavana Armanda nahakti ngasaidigi engonda yengduna leiribara haiduna nganga ami Armanna su hoi nahakki phajaba adu aisu yengduna leiribani waisi taba matamda Miroslavana Armanda gyan tanaba asumna hairami nahakna kaidonungda nupigi phi acheta kom leiringai matamda yengoidabani masida Armanna mu hairami aidi uche kaya amadi nga kaya aina loina nuksina yengjai maram masina nahakki phajaraba adusu aina yengjaribani asumna makhoi ani wari ngahak sanaraba matungda Armanna mahakki makhut adu ahoba aduda thindoraktuna Miroslavada pairo haina hairami Miroslavana su Armanna sibu mahakki marup ama oinabagidamakta Armangi makhut asida pairami aduga Miroslavana Armanda asumna hairami nahakna island stegi matau kramna nathokani haiba adu khangbara aibu amuktadi kanbiyu
Masida Armanna asumna hairami aikoina island asidagi kaidongnungda nathoktuna chatpa ngamoi matang asida Arman gi masa aduda kanagumba mana attack toropagi mongda toroami maram asina Arman adu yamna kana laurami Miroslava su nahak kaidore haina yamna wajana phingphing chongduna lejerami Arman su atopana kanadagi mapam asida dragon adu la e haina hairami wayasi hairamlaba matungda Arman adu tumina leikirami aduga Miroslava leiriba ko madug matakta dragon aduna pairaga Miroslava aduda dab kya toromlaba matungda dragon adu pairaga chatkirami dragon aduna chakhraba matungda Miroslava na Arman adubu koromi adubu Arman adudi khuma amde masida Miroslava na khanjarami madudi Arman adusu dragon asina hatok pikraba haiduna maram asina Miroslava adu mathwai nungaitani yamna kapjarami aduga manakta taba achobo nungama bu pakhatuna Miroslava amadi Arman makhoi ani ne yangnakiba ahobu makhul aduda nung aduna yamna kana thomlami nung yamna kana thomba duna maram oraga ahoba makul adu kaira ami ahoba makul aduda Miroslava su Arman adubu leibra haiduna yengba thora ami adubu mafam asida saru sarang kaya ama taduna leirami masi uba matamda Miroslava adudi yamna kijarami madudigi mahakna Arman adubu thiba asum thorakpa matamdadi mahakki mamangda yamna tamthiraba dragon adu leiba adu mahakna urami dragon adu nasu Miroslava na nanthokuna lakpa adu uba matamda Miroslava adu phanabagi damakta yamna kana tanarami Miroslava su mahakki masadu kanjanabagi damakta ahoba makhul amada chenjan khirami madudagi dragon aduna ahoba makhun aduda ngasai mamangda lakiba sa masa adu thajan khirami Miroslava na ahoba makhul aduda asum laaba matungda mahak hojik island adugi khwaidigi wanglaba mafam aduda yawraami tanja asida sa masa adusu thoraami aduga Arman su Miroslava gi manakta changchalaami Miroslava di Arman bu uba matamda angakpa phaujarami maramdi Miroslava na Arman asi sikre haina khankibani aduga mahakki mamangda laktuna leplaba asida mahakti ngaklibani adudagi Arman na Miroslava da nahak mafam adudagi lenganu makhata taba tare phajana chango haina hairami ariba matam asida tamthiraba sa masa aduna Miroslava asida attack toge haiduna toromi madudagi Arman na sa masa aduda Miroslava da karisu asok panthon ganu haiduna haibadigi sa masa aduchu Arman gi matung aduda tumina changduna leikirami masi uba matamda Miroslava adudi yamna sawningami maramdi sa asiga Arman ga kari thoknaribano hairiba sa asidi yamna tamthiraba dragon adugi manakta leiba sa aduni aduga Arman na haiba singa sisu sa asina loina yariba karigino asigumba mayam asina maram oraga Miroslava na khalami madudi Arman na mangonda karigumba khara lotle aduga oitaba khara sungange haiba si khangmana maram oraga Arman na ngangba wa amata mahangna taramde aduga Miroslava na leiriba wanglaba mafam asigi makha thangba saruk asidana isingi saruk amasu leiribani aduga nakal amadana nunga ta leiribani masigi matungda Miroslava adu wanglaba island adugi makhada takhirami anja asida Arman su wanglaba island adugi makhada chongtharaktuna Miroslava adu kannabagi damakta mahaki masa aduda kola ami madudagi Arman na mahakki masa aduna makharomda thamaga Miroslava aduna mahakki mathaklomda thamaga makhoi ani wanglaba island adudagi tara ami matam asida Arman adu ikang khongduna mahakki masa adu yamna tamthirba dragon adu onthora ami masigi matungda Miroslava amadi Arman makhoi ani adu wanglaba island adudagi makhada leiriba nung adugi mathaksing aduda tasalami asumna Arman na mahakki masa adu dragon onduna Miroslava asibudi kanbirami adubu mahakti nung aduda yesanbana maram oraga mahakti mafam asida duna taraga leirami masigi matungda dragon onduna leiramba Arman gi masa adusu mi amagi masak mongdo onthora ami matam asida Miroslava na manakta taduna leiba yamna chawraba nunglam khungatuna Arman adu thomduna hatoge haiduna toromi matam asida Miroslava su mahaki thamoi aduda minungsi pokla ami aduga mahana asumna khala ami wanglaba island asigi mathaktagi tarakpa matamda Arman na mahaki masa se dragon onduna aibu kanbiribani aduga aina matau kramna mahakpu hatkaduribano haina madudigi Miroslava na amukasu asumna khalami Arman hariba misak asidi dragon ama ojaba tarabasu mahakti yamna phaba dragon amani matam asida Arman adudi ising aduda tawduna leirami masigi matungda Miroslava amadi tamthiraba creature macha makhoi ani aduna Arman asibu ising adudigi chingkhatpiduna kanbirami Miroslava na Arman asibu island sigi mathak thangba jaga aduda pukhala aba matungda mahaki masa aduda phi kaya amasu birami ngahak leiraba matungdadi Arman gi masa adu amuk dragon on ge haiduna tora ami asigumlaba mawang watawsi Miroslava na uba matamda mahakti akiba yamna phaujarami adubu Arman di dragon adu onba ngamdabida mahaki masa adu wanthaduna mafam asida amuk leikirami karigino haibigi maramdi Arman gi masa asi hojikti energy amata yaudabagini maram masina
ꯃꯤꯔꯣꯁꯂꯥꯚꯥꯅꯁꯨ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯔꯣꯁꯂꯥꯚꯥꯅ ꯑꯥꯔꯃꯟ ꯑꯗꯨ ꯊꯝꯃꯝꯃꯒ ꯃꯍꯥꯛ ꯑꯥꯏꯂꯦꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯌꯥꯝꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯑꯗꯨ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯔꯣꯁꯂꯥꯚꯥ ꯑꯗꯨꯅ ꯑꯥꯔꯃꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯥꯔꯃꯟꯒꯤ ꯃꯅꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯔꯣꯁꯂꯥꯚꯥꯅ ꯑꯥꯔꯃꯟꯒꯤ ꯃꯁꯥꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯍꯤꯗꯥꯛ ꯈꯔ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯔꯣꯁꯂꯥꯚꯥ ꯑꯃꯗꯤ ꯑꯥꯔꯃꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯏꯒꯣꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯔꯣꯁꯂꯥꯚꯥꯕꯨ ꯀꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯔꯣꯁꯂꯥꯚꯥꯁꯨ ꯏꯒꯣꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯎꯖꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯔꯣꯁꯂꯥꯚꯥꯅ ꯏꯒꯣꯔꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯣꯟꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯔꯣꯁꯂꯥꯚꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯀꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯑꯥꯔꯃꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯕꯅꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯔꯣꯁꯂꯥꯚꯥꯗ ꯑꯥꯔꯃꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯀ ꯑꯩꯒꯗꯅꯤ ꯂꯩꯔꯤꯕ ꯑꯁꯤ, ꯃꯁꯤꯗ ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯍꯥꯛ ꯀꯔꯤꯁꯨ ꯄꯥꯈꯠꯄ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯤꯔꯣꯁꯂꯥꯚꯥ ꯑꯃꯗꯤ ꯑꯥꯔꯃꯟ ꯃꯈꯣꯏ ꯑꯅꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯅꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯔꯃꯟ ꯑꯃꯗꯤ ꯃꯤꯔꯣꯁꯂꯥꯚꯥ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯐꯥꯎꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯑꯃꯗꯤ ꯏꯔꯣꯏꯗꯨꯅꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯥꯔꯃꯟꯅ ꯃꯤꯔꯣꯁꯂꯥꯚꯥꯗ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯗ꯭ꯔꯦꯒꯣꯟ ꯑꯣꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯁꯨ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯑꯥꯔꯃꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯑꯥꯔꯃꯟꯒꯤ ꯕꯕꯥ ꯑꯁꯤꯁꯨ ꯗ꯭ꯔꯦꯒꯣꯟ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯥꯔꯃꯟꯒꯤ ꯕꯕꯥ ꯑꯁꯤꯅ ꯑꯥꯔꯃꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨꯁꯨ ꯗ꯭ꯔꯦꯒꯣꯟ ꯑꯃ ꯑꯣꯜꯍꯟꯕ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯃꯟꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯥꯔꯃꯟꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯥꯔꯃꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯖꯍꯥꯖ ꯑꯃꯗ ꯃꯤꯑꯣꯏ ꯈꯔ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯉꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯥꯔꯃꯟꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯑꯥꯔꯃꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯥꯔꯃꯟꯒꯤ ꯃꯄꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯏꯒꯣꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯕꯨꯕꯣꯛ ꯑꯗꯨꯅꯤ꯫ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯦꯒꯣꯟ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯑꯥꯔꯃꯟꯅ ꯑꯍꯥꯟꯕꯗꯗꯤ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯁꯦ ꯗ꯭ꯔꯦꯒꯣꯟ ꯑꯃ ꯑꯣꯟꯕ ꯄꯥꯝꯂꯝꯗꯦ, ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯗꯨ ꯄꯥꯝꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯗ꯭ꯔꯦꯒꯣꯟꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯥꯔꯃꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯂꯃꯟ ꯑꯗꯨ ꯈꯨꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯋꯥꯡꯂꯕ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯗ꯭ꯔꯦꯒꯣꯟ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯥꯔꯃꯟꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯒꯣꯟꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯣꯔꯛꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯗ꯭ꯔꯦꯒꯣꯟꯁꯤꯡ ꯑꯗꯨꯅ ꯃꯩꯅ ꯀꯥꯝꯗꯨꯅ ꯂꯣꯏꯅꯁꯨ ꯍꯥꯠꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯕꯕꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯁꯤꯒꯤ ꯗ꯭ꯔꯦꯒꯣꯟ ꯑꯣꯟꯕ ꯉꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯑꯩ ꯈꯛꯇ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯍꯥꯛꯁꯦ ꯕꯦꯕꯤ ꯗ꯭ꯔꯦꯒꯣꯟꯅꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯇꯪꯈꯥꯏ ꯑꯃꯅ ꯗ꯭ꯔꯦꯒꯣꯟꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯇꯪꯈꯥꯏ ꯑꯃꯅ ꯃꯤꯑꯣꯏꯕꯅꯤ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯩ, ꯑꯗꯨꯒ ꯑꯩꯗꯤ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯍꯥꯠꯄ ꯗ꯭ꯔꯦꯒꯣꯟ ꯑꯗꯨ ꯑꯩꯗꯤ ꯅꯠꯇꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯏꯁꯥ ꯑꯁꯤ ꯗ꯭ꯔꯦꯒꯣꯟ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯔꯃꯟꯅ ꯃꯤꯔꯣꯁꯂꯥꯚꯥꯗ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯣꯡꯃꯗꯤ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯒꯣꯟꯕꯨ ꯀꯧꯅꯕꯒꯤ ꯏꯁꯩ ꯑꯗꯨ ꯁꯛꯂꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯈꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯍꯧꯗꯦ꯫ ꯑꯩꯁꯨ ꯗ꯭ꯔꯦꯒꯣꯟ ꯑꯃꯒꯤ ꯐꯣꯝꯗ ꯑꯣꯟꯗꯨꯅ ꯅꯍꯥꯛꯀꯤ ꯅꯥꯅꯥꯛꯇ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯐꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯄꯨꯔꯛꯈꯤ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯩꯁꯨ ꯏꯁꯥꯅ ꯈꯪꯖꯗꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯔꯣꯁꯂꯥꯚꯥꯅ ꯑꯥꯔꯃꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯔꯦꯁꯦ, ꯇꯣꯛꯑꯁꯦ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ, ꯅꯍꯥꯛ ꯇꯦꯟꯁꯟ ꯂꯩꯔꯒꯅꯨ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯒꯅꯤ, ꯅꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯃꯁꯛ ꯃꯑꯣꯡ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯐꯍꯟꯒꯅꯤ꯫ ꯑꯥꯔꯃꯟꯅ ꯃꯤꯔꯣꯁꯂꯥꯚꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯊꯥꯖꯕ꯭ꯔꯥ ꯅꯍꯥꯛꯄꯨ ꯀꯟꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ? ꯃꯤꯔꯣꯁꯂꯥꯚꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯣꯏ, ꯑꯩꯅ ꯊꯥꯖꯩ, ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯏꯒꯣꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ, ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯥꯔꯃꯟ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯤꯔꯣꯁꯂꯥꯚꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯣꯁꯂꯥꯚꯥꯅ
Igorbu nungsi haijaba tarabasu mahakna karigidamak island asibu thadokutuna chatribano haibigi maramdi mahakki thamoidasu mahakna mafam asida phana kuina leirakpana maram oiraga Arman asibu nungsiba phauroklibani aduga hojikse makhoi ani ase yamna achetpa marup amasu oirabani nongmadi Miroslava adu mathanda phamduna wakhan khanduna leirami mahakna upay ama natraga upay ama sizinaduna Armanbu mafam asida thamamaga mahakna mafam asidagi nathokutuna chatlage haina su khalami adubu Miroslavana mahakna nathokpagi chance phanamna phanglaba matungda mahakna nathoknaba honarakpa matamda Armanna mangonda karisu ayatpa piramde adubu Miroslavasu hojikti nathokutuna chatlage haibagi wakhan asi khalamde makhoi ani ase asum leminarakpana maram oiraga makhoi ani amana amabu yamna nungsinaba henkalami adugi sumathakta Igorna mahakpu lawba lakpidabagi su oirami Mathangi sinda nongma numidang amada Miroslavana tumduna leiringe matam asida Arman adu ikhang khangduna tamthiraba dragon adu onduna Miroslavagi manakta laami aduga Armanna Miroslava asibo hatke haiduna toromi matam asida Miroslava adu ikhang khangduna makeup thorami mahakna makeup thorakpa matamdadi mahakki manakta Arman adu leptuna leirami aduga Armanna Miroslavada kaidore nahak karisu tawroi ai leiribasidi haina haibirami adubu Miroslavadi Arman asi uba matamda mahakti akiba yamna phaujarami aduga Miroslavana asumna hairami ai mafam asida leiba se yamna kizarae ai mafam asi thadokutuna chatpado pamle masig matungda Miroslavana mafam asidagi lona nathokutuna chenkrage haina khalami nongmadi Miroslavana mahakna plan ama silami madudi mahakna mafam asidagi nathokutuna chatkrage haiduna matam asida Armannadi mahakna siliba plan asi karisu khangba nate Armandi mahakki masaduda yamna haraujaduna makhutta lei charong ama paiduna Miroslavada pinabagidamakta laami aduga Armanna asumna so haira ami ai amuk hana dragon gi form da olaroi aina adumna tawba tarabadi nahakna aibusu hena nungsiragani matam asida Armanna su khangami madudi Miroslavana mafam asidagi nathokutuna chatkani haibigi plan ama sinkiba adu asumna Miroslavana taromba si Armanna khangakpa matamda Armanna du mathwai yamna nungairamde mathwai nungaitaba aduna maram oraga mahak dragon gi mongda onge haiduna tawra ami aduga Armanna Miroslavada asumna haira ami nahakna mafam asidagi chatpa pamlabasu ai nangonda karisu thingoi nahakna apamba du taw hojikti aina nangbu khamba ngambagi sakti du leitre wayasi haiba loiraba matungda Armanna du kep aduda amuk changkhirami karigidamakta mahakna kep aduda changlibano haibigi maramdi mahakki dragon gi form aduda olaktanabagidamaktani karigumba mahakna dragon gi form aduda olakpa tarabadi Miroslavada achok apan kaya amasu pirakpa yai haina khanbadagi mahakna kep aduda changakpa oirami matang asida Miroslavana su asumna hairami ai nahakpu thajaba ngamdre hojikti masigidamak nang aibudi waraganu ai nangonda yamna lankhre Armanna mu Miroslavada asumna hairami hoi fare nahakna apamba du loina tawro ai nangonda karisu ayatpa piraroi adubu hojik aigi thamoida chakliba singasi nahakna karisu khangoi maram asina nahak mafam asidagi yamna thuna chakro karigumba aina dragon gi form aduda olakpa tarabadi aina aigi dragon gi form adubu control tawjaba ngamde maram asina nangonda asokapan kya ama pirakpasu yai wayasi taraba matungda Miroslavada su island asida leiramba hi macha amabu tongkhatuna mahak mafam asi thadokutuna chatke haiduna sem saduna leirami mahakna boat machadu hontoktuna thorakpa matamda mahak mathwaidi yamna nungairamde somda topa sinamadana numidangi matamda samudra asida Igor amadi mahakki mayamba makhoi anina Miroslava asibu thiba laami makhoi anina lakliba asichu chahi kyagi matungdani masida makhoi anina asumna hainarami aikhoina thiba laiba island asi magican gi island amani maram asina aikhoina matam yamna changna thirabasu phangdribani matang asida aikhoida karigumma amadi khangali madudi Miroslava asibu Igorna nuksiribra natraga nuksidribra haiba du khalali adubu aikhoina khangi Igor hariba nupa asina mahakna upay ama natraga upay ama tawduna Miroslavaga luhongba sini adubu matam asida Igorna yamna pangdabagi wahai ama mahakki mayamba asida hairami dada ai mafam asida yorukpa asida aigi saasi akiba yamna phawrae ramasina aikoi mafam asi thadokutuna chatlasi asumna Igor amadi mahakki mayamba makhoi ani wari sanaduna leirami duga Igorna mahakki mayamba duda asumna so hairami hojik aikoina Miroslava adubu thiraga karibu kana gadoribano mahakto siramlagani natraga hingli haiba du aikoina khangbasu nate wayasi taba matamda Igor gi mayamba aduna Igorda nahakki yamna pangdaba nupani haina hairami matang asida aikoina khangi Igor hariba nupa asina mahakka luhonggadoriba Miroslava asibu mahakna yamna hena luna khande haibani asumna makhoi anina marijena duna leiringe matam asida makhoidagi yamna laptabida Miroslava adu lakpa adu urami adudagi Miroslava adu makhoigi jahasa duda kakhalalaba matungda Igorna Miroslavada asumna hairami aina nangbu ngasidagina chahi kyagi mamangdagi thiduna laklibani nahakpu karaida leiruge ai nangbu yamna miss tawi aduga Igorna yamna thongna phaba saduna Miroslavada asumna
ꯑꯃꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯂꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯦ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯁꯤ ꯂꯥꯎ ꯗ꯭ꯔꯦꯒꯣꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯗꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯔꯣꯁ꯭ꯂꯥꯚꯥꯒꯤ ꯊꯃꯣꯏꯗ ꯗ꯭ꯔꯦꯒꯣꯟ ꯑꯗꯨꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯔꯣꯁ꯭ꯂꯥꯚꯥꯅ ꯏꯒꯣꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯗ꯭ꯔꯦꯒꯣꯟ ꯑꯗꯨ ꯂꯩꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯇꯣ ꯁꯤꯈ꯭ꯔꯦ ꯃꯍꯥꯛꯇꯣ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯏꯒꯣꯔ ꯑꯃꯗꯤ ꯃꯤꯔꯣꯁ꯭ꯂꯥꯚꯥ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯃꯤꯔꯣꯁ꯭ꯂꯥꯚꯥꯒꯤ ꯕꯕꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ 이고르가 luhongani haiba asi taba matamda yamna haraujarami adubu Miroslava maithong asidadi haraubagi mami amata taramde masigi matungda makoina hana mamangda tawkiba aduga chap manana Miroslava asibu fajaraba dress kya sechanbiraba matungda makoigi chatnabigi matung ina hi aduda haptuna uren aduda inthara ami adubu makoigi luhongbagi thorom kya ama pangtho iba asi Miroslava gi thamoidadi karino ma iwat watpagi matawgum adum tawduna leirami maram asina Miroslava aduna mahaki mamit adu hi aduda ushenduna mahaki luhongbagi thorom asi karisu yengamde masina taklibadi mahaki luhongba asi mahaki thamoina yaningde haibani masigi mohta Miroslava gi mamit aduda Arman adu adum uduna leirami somda topa sinamada Arman adu island aduda leiba adu aikhoida uhalai matam asida Arman na makhoigi island adugi khwai mathak thangba jaga aduda kakhatlaga mahakna island adugi makha thangba isingi saruk aduda chongthara ami mahakna chongtharakpa matamda mahaki mukutta musician gi instrument macham jo pairami musical instrument adu Armana khongduna mahakna Miroslava asibu yamna miss tawjarami tomda topa sinamadana makhoigi luhongpham aduda Miroslava gi thamoi aduda mahak Igorga luhongbagi thorom pangthokliba asi mahakki thamoi aduna ipam pamlamde aduga Miroslava na mahakki machin aduda asumna sonjarami aina hojik tawriba asi yamna lale aina luhongba asibu khudakta lepa pami aduga Miroslava na asumna laura ami ai Igorga luhongba asi pamde ai hojik dragon adu aina pami ai hojikki mahak yaugdrabadi hingba ngamduba mandre asumna hairakpa wai sing asi taba matamda mafam asida leriba mioi mayam adudi loina ngami aduga Miroslava gi pupu adusu yamna ngakpa pharami aduga Igordi asumna hairakpa wai asi taba matamda mahakki thamoi adude yamna kairami aduga sauningbasu yamna poami adudagi Miroslava na makhoigi thainingaidi chanarakiba dragon kawbugi isai adu mahakki machin aduda sakpa horami mahakna isai adu phaniyamna kuina sakpa tarabasu mafam asida dragon lakpagi mami amata uramde aduga Miroslava na khalami Arman adu mahakna yabidaba aduna maram oraga mahak masa mathanta society tawduna siramagani haina ngahake matungdadi Miroslava na leiriba mafam asigi aingasagi phibam asi kainoma tawra ami aduga ikhang khangdana mafam asida amubu machugi dragon adu paira ami aduga Miroslava asibu thangkalaga puraga chatpa hora ami pairakliba dragon asi atai kanamta nate Arman ni sumna tawba asida Miroslava adugi thamoi adudi yamna haraujarami somdana Igor aduna mahaki khongpham adu step ama phawa lengdabida tumina leirami karigidamakta asumna tawribano haibige maramdi Igor hariba nupa asidi dragon asibu yamna kijaba misak amani madugi mohutta Igor asina dragon asi lamna paikraba matungda manakta leiramba tama paiduna dragon asibu hatkani haiduna dab tawduna leirami matang asida Igor ki mayamba aduna Igor ki manakta changtuna Igor na pariba pol adu mullaga Igor adubu phuraga asumna haira ami nahakna thongna phaba yamna saduna mi mayam asigi mamangda nahakna dharma tawba du ngasidi lepo enmale nahaki acting asi madugi mohutta Miroslava asi maningtamna thadokibane hena phare masigi matungda somda topa sinamadana dragon aduna Miroslava asibu island aduda pora ami matam asida dragon adugi masa adu control tawba ngamjaramde aduga dragon aduna Miroslava asibu island aduda langthara ami aduga dragon aduna Miroslava asibu mai kamchaduna hatke haiduna torokpa matam adudadi Miroslava asina dragon aduda ai nangbu thajai haiduna dragon aduda konsalami aduga dragon aduda nungsina chupirami sumna tawba asina maram oraga Arman adusu mahak masana masabu control tawba adu ngamjara ami aduga Miroslava aduna Armanda asumna haira ami ai hojikti nahakpu yamna nuksire nahakna ayakpu mai kamduna hatokke haiba tarabasu aidi nahakki nanaktagi lengdana adum leiragani maramdi hojik ai nangbu thamoi sengna nungsi wahisi taba matamda dragon adu yamna haraujarami aduga dragon aduna Miroslava gi manakta tapna sangaktuna mahakki makok adu Miroslava gi tampa aduda thamjarami matang asida ekhoina khangi makhoi ani asi hojik luhongbaga chap manare haibani aduga makhoi ani amana amabu yamna nungsinana su leirami masigi matungda chahi kharagi sin amamu ekhoida uhalai matam asidadi Miroslava amadi Arman makhoi ani gi nungsiraba machanupi ama su leirami aduga makhoi ani gi haukraba wari sing adu machanupi asida liraga su tahalami
ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯤꯛꯂꯕ ꯀ꯭ꯔꯦꯆꯔ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯃꯟ, ꯃꯤꯔꯣꯁ꯭ꯂꯥꯚꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ꯫